नुमित निनी चथागत नोंजू मिफम opposition kanguna miyam ge mayok tele mifam ni haiduna house ta mapan thokre yelhomi kanmagi bill yauna punna bill ahum house ta thokre Manipur Legal Prohibition Second Amendment Bill 2018 passed over Yaroi natrabadi miyami akan makhongjang lakuna lenga kai di wapun over Yaroi hana kadan chichilwa kamati Lakliba July Kulumdo the Pamgadori Manipur Legislative Assembly Nongzumi from Aroi Numida say Manipur University Students Union Musuna Tugaiga had a lot of rain. Langak na MU ki wathok losin na school boycott tawi khongjang handogan yohana school ki bahiro singna khongjang sanchin kre school oja singna su boycott handogan yohana handok yohana reformist student front tachilakli amasung social media platforms singa tongna amadi anti social message sing sandur kana luan model akaya ko follow kana naba Manipur lenga mobile internet service ni mangani engine kre Ma'am Kurumjari adom yang bir impact news nei auze pungja sabab gemaroi ba pausing miam na pijari Tarama thoi suba Manipur Legislative Assembly gi ngasiri hauduna numit nini chupna chathagada ba mifambo opposition kanguna miam gi mayok lebe mifam ni haduna house to gi mapan thokre ngasiri gi haukiba nongju mifam da miam khorang ngai rakhiba yelhomi kanjan na bagi the Manipur People's Bill 2018 bill number 10 of 2018 Chief Minister Nongthong Biren house to puthoki Bill adu house the puthok matung assembly gi hill area committee da thada kibaga loinana speaker Y Kem sana bill adu hill area committee na khanar ba matung lakliba ningthauka ba numit tang kulhum doi da house ta puthok na ba khangan krei house ki ahan agenda oina laikhidraba matam gi chief minister oiram ki ba made minister oiram ki ba masung tamenglong gi ching ningkhai bi gi thodok ta laikhidraba singi mafam da arbitrary reference pi bi thorum paikhat ki Arbitrary reference people loibaga Chief Minister Nongthong Birena lamdamasigi maroiba issue singi maramda wangang laduna BJP na luching thatara mga suraklaba lainga kasina lamdamasida irang thoandana naba wari shanduna lakpane hauzi Manipur University ki watho gasi pale lainga kasina yamna lumna lobaga loinana lamdamasigi mairo singi academic career da soandana naba lainga kasina hona duna lakle University asigi ozagi association na haukiba me thagi tarani panda VCG mathakta independent inquiry ama tawbiyo haiduna chi iraki langak na khanari ngaida iyaw asi haujilaktuna mairoi kaya asok apan nang basu yaw khre langak asana su cabinet ki what if lawraba matungda center da chatuna taknabadagi Meghalaya High Court ki acting chief justice oiramba amana committee chairman oiduna wathokasi thijingadori langak na su thijindringaida VCSC hana thabaktagi leave piraba matung Tizilhan biu haina su taksilli haina house ta thamki voter issue gi matangda lainga sina lebak amana traga state amada lamdamasti gi lam machira forward piroi haina chief minister na house ta thamki chief minister gi wafam thamul horaba matung agenda mathang sathar lingaida MLA khumukcham joy ki sina house ta sathariba assembly gi sitting ase tenmalle lairiba lebak issue sing ase Khanana bagi matam fangde maramaduna Business Advisory Committee thadaraga sitting sangdok khanana ba speaker da takshin ki speaker na ngasigi agenda leptuna laikhrabnina tangkulhum doigi khana naina ba adu khana ba loidringai da sitting sangdok ba yagani haiba wafam pongdoki tanjadu da opposition gi MLA sing sitting sangdok na wafam thamki lonan opposition gi luching ba okram ibo bi singna han house tagi mapal thok ba hoki Hanagi Deputy Chief Minister Orama Gai Kangam na Haugalactuna sitting Sangdok to Kana Nainasi Yadaba, Miam Gimayok Lemi from Masida, Kana Nainaba, Yauroi Haduna, opposition member Pumnamak House the Gimapal Toki. Opposition member Amata Yaudangasigi Famaduda, the Manipur People's Bill 2018, Bill number 10 of 2018, Yauna, Deputy Chief Minister Y. Joy Kumana, the Manipur Liquor Prohibition Second Amendment Bill number 9 of 2018 namasung Education Minister T.S. Radhishyamna the Manipur International University Bill 2018 Bill number 8 of 2018 House the Puthoki
ngasi house minute intimate leptuna arbitrary reference speak badu matamam gi chief minister oiramba RK Dorendro minister oiramba nomai kapam Kumon Singh soso lorho Dr. Wangkhabum Thoiba Singh amasung tamhenglong gi ching ningkhai bada laikhidrab myoi mapan gi mafam danei ngasi gi mefam matuda education minister TS Radhishyamna the Manipur University Ordinance 2018 house ki table thamki loinana Manipur Legislative Assembly gi secretary na governor na Asian Pirakiba Bill Karasu House Tangat Ki. Chief Minister Birena Business Advisory Committee ki Taruk Suba report Puthokpa Lorena House ki members singna committee na Lepkiba Matambu Ayaba Piki Deputy Chief Minister Joy Kumana Financial Committee ahum ki member Taret Khanner na ba House the move Taukiba Lorena House nasu pass Tauki. Manipur should keep it was a life of people thousands of students. Madam, the question is missing a new once I go to the missing Krama to me, Maduki Mapande, and listen to what's up to the Maduki, I mean, like Maduki program brilliant you. I'm like, wait, Kawang Basunata, Mayamata, says government, I'm going to go Mayam, from the like, will be very important. I'm head from it, there is some waiting to be going to the time of you. Hide the way, Sapana. The mind of Congress of Unique. Committee of some friend, was a BC said. Should he have lived from you? I'll go to the committee from some. Take a look. Mana lay on the door. Lay on there, okay. Mama lay on the door. Then the Monday, only irrigation may have arrived. I'm satisfied no way. Boundary guys, Levaki Pune, try the laser of Amaniki Ponate. We have to fight together. I quit Punat and Lamina Batavan City. She the get why am a confirm make way halloy. Tamzabani Adramoi Lakadoriba, Tari Kunmari the Laga Kunmanga, Torga, the Yangadori, quick highway about when a pen river, Kunjasing the Tangariba, she were a me, she might not quick see or get a miss my term having my dog. Quick political parties in Lausing, you'll be there. But 2 minutes he had from the Tamzabani, highway shooting Sidaka. Said government and Miam going to send me Nagani, Miam go my lawyer have my house as well as Pizzer. Madudi problem issue na banning issues na mawkatong le deman tumsida. Kiri ba time allocation 2 days at pivase masiko na de masimapung panin ne bang amoy. Maram ba na time kiri ba time kanu se koi house ki sitting na se hengat piu haida na koi haija ba se na koi tabi drabadi masi house proceedings nakana ma thairo sakrani. Maram ba na masi yo hrab tare di sigum ba NT people ba Prajagi Shumayam, Natain Tomba Shuma sessions, the Quaper, Pamangam Jordan participate with Gamjars. Makata Ngasi Chatakiba, Nongzumi from the Putokiba, the Manipur Liquor Prohibition Amendment Bill 2018 Book Coalition Against Drugs and Alcohol, Kadana, Akanamong, the Yaning the Fondoracli, Lakliba, July Kulumdo Gimme from the bill as a passed over Tarabde, Miam, Akan Mokong Lakton, and Lenga Kai, Wafum Power Yorkanihana, Kadagi Makadi, Akan move from Tamlakli. Ngasi Palace Compound Leba, Kadagi Office Star, Paumising Unabam, the Lubasiki Secretary Finance, the Kelamam Git Chandrana, Wafam Singasiga Marilena. Section 1 Oina Manipuri ruling party, opposition party, governor of the state Asoba party, sing the memorandum Pishin Cray, Sanmit Lon Kaki Yanglaga, Kunayasiwu, Mangan about Kongtang, Lokalak Basi, Yaning Dan Fondoki. Yugi Lalolitic Tautuna, Kunayasi, Sanmit Lon, Fagalan Gani Haibasi, Tazabia war from Nate, Madame de Mamang Takta, Estate Lupa, Crore Corgi, sent from Laka of a project Kaya, Matau Todan Lady Bane, Maramasina customary, Wina, Sanaba Mafamda, Mang, the Honorabasu, you commercialize Tobigan Hanasu, Fondoki. Ngasai entrepreneur karena pasal akani nungai dulu bini han ngasai only economic perspective kagi ngaga you sih mapan thadu kadi cakap ni kahai bagi ngasai wakanda hummaga putar kadi Manipur sih koi leibak sih bu you laga lenga kaduri bra kari gumba pass tau gerga su aku gi maikai de di masih withdraw tau na ba masih SN pehen na ba aduga masih pi ke taraga su koi na akan ba even last di sarkar sih bawa kai be abagi film bawa koi protest sih tau kani koi honorable chief minister na masih kitang khanda biu leibaki aru ba issue mayam di pukhat na ba di khana draga you yon bagi pukhalak ba government na sih masih koi taseng na miyam gi ma to leiba government ni honorable deputy chief minister na lau tu 7 commission gi tolo piu hai matunda madu pi ge adu di no you yon haloi sibu koi gi leibak amagi deputy chief minister magi yam responsible oiba wangang la
Ngasidagi sathab hori banong jo mi pham sita Manipur Prohibition Liquor Amendment Bill 2018 passed of yaroi hana wakat mi pham chatakrai mi pham se nongpok lengak apun manupi luf NL Imphal East amsung Coalition Against Drugs and Alcohol kadana punakusam nadun kurai sajole kai delaiba Uttaryan Theatre gi sanglen chathaki bane ngasigi mi pham adu saruk ya khiba NL gi General Secretary N Radhamanina Nisagi Pakta Kunai Sikan Lamdama Signupi Singna Wa no honor Bicheragas de Langang na Sigumba Vil passed on a honor request live activity Salibanong Jumi Pumasina Villasi passed or the Lamdama Sigimiam Maruana Nupi Sing Acho Iho Laklo hiding I late Esterasi Senmitlon Fagal and Bagiwaka Lolda Kongtang Si Paikat Panana Langana Tamli Wafambu Yanin the Fondoctona Makna Yugilalo Itik Taubana Esterasi Senmitlon Kadai Fauba Saukal Hangado Ribbon na Wahang Hanki. In Kalakliba, Narol Sing Mang of Gimachakama Wagadur Bellasi passed down and Belangana Low River Kongpam, Atu Matam the Handokabani, Hainasu, Mahana Makatara, Fondoki. You Chunglaga, I quite Semilon Pagatani Hina Kanbiri Basarkasna. You Chunglaga Kadai Pamba quite Semilonzi Pagatpa, Mangadoribano Masiga, quite Sarkagi, Makai Hangjaningi, Masigi Semilon as in a Kayam Padana, Quagi Lamdam Sida, Amadi, Aquagi, Lajari by Size was the Kayam Nakana, but Pibi Gadoribano Hibazing my Koilangaka Hangjaningi. Villasi Chanaviaro, Langaki Kongtang, Manipur. Kunaibu Manganur na Taurang ni Hana, Manipur People's Party Nasu Section Wa Tamnakli, Polo Ground Maningaleba MPP Office the Palm Singer Unaba Mada, Party President Unam Zugindro Nahai, Manipur Liquor Prohibition Amendment Bill 2018, passed out to the Manipuda, Yusumbamasung, Masadiki Lak Sale, the Manipuri economy, Fagalan Ganabasi MPP in Yabungamloy, Masi Manipuri Kunaida, Yamna Chauna, Sohangada, alcoholic water, House it Ladiba, Langagasi, Paisakara, Yangba, Miamgi. Kanda Langakni, mainland India, Manipur Yana Northeast State Singbu, Mutatan about Honaba Tawong ni Hana, MPP President as in a Maral Circli. Housing BJP Nalusing Balangasina, Levak Ningba, Langakam Gichap Saba, Matau Tobigi Harabade, MPP na Levagasigama Paikat Lamba, Loitankuno with spinning mill, Urkul District Lariba, Hundung Cement Factory, Wangbal the Lariba, Kansari Sugar Mill. Amuk Hingal Hanbio, Masida Sunatana, Jiribam the Ladiba, Bamboo Chipping Mill, Mafungfa, Rubber Pepper Mill, on Tokyo, Lonana Manipuri, Matam, MPP Matamda, Estated Tamlamba, Damum, Sung Barressing, Sejina Handuna, Estated multi cropping, Tauhanduna, Estated Senmitlon, Fagalan, Bahona Bio, Scheme Project Sing a Simafung Fana Tabakto, Matamda, Estated Naro Lak Taret, Tabak Pibagalona, no with the Lupa Crore Contract Manga, income Lak Mangamangani Hanasu, Fondoki. Nisa Tingadavani, using Tumbiaro Haina, Taxaling Matamasida, Manipur Sarkana, Paisa Kara Makogi, Manipur State Gamengi, Economic Lang with the Mukta, Makogi idea, Lupa Crore, Sohunga, Yankee, Degina Sahum, Samli Power Lapuya Heavy idea. Paisa Kaktawi Yangba, Manipur Kunai, the Tung the Karishoka the Gayaportu, Ying the Ba, Aduma Sarkar, and localiba, high web bill, say a koi MPP Kak Yabangamoy, Madam the MPP Namasi. Gidamukta 1991 dagi akoi MPP gi sarkar na matamadra loramba phirep adwang asi obo hongna lei hani MPP na thamjari Manipur sungma yu mapanda thadokna na bigidama ngasidagi hori banongju mifamda the proposed Manipur Liquor Prohibition Second Amendment Bill 2018 passed down na bigidama lengang thaurang libase all Manipur tamichimi apun manupi luf na yab ngamloi haina cherola madkhang lagli Amarumda status dagi yu puthoktu na mapanda yuan yan bahuzik sa tribunong mifamda the proposed Manipur Liquor Prohibition Amendment Bill 2018 passed taugani haina Industry Minister Thongam Bishwajana Fongdoki badagi mayokta miyam yoiba akan mass rally amadi protest hayeng chatharagani haina nupi samas na fongdokre ngasi major khul leba Manipur Press Club ta pangthokiba paumi singa unaba mada organization asigi president T.H. Ramanina bill ase karigumba pass tawtar miyam yoiba akan makhongjang lakane lamdam sig narol kyagi punsibu pikamna liba yuasibu saugatuna estera sig senmitlon hengal hangani haiba si akan mamong de condemn tawi hana fongdoki
Paumi Singda Wangang Laduna Organization as General Secretary P. Sobitana, Hiramasigamari Lenana, Governor, Chief Minister, and Deputy Chief Minister, the Memorandum Ngarang Fishin Kray, Garigumba, Lenganamiam, Yuaka the Sibtada, Tarabade, Assembly the Tomjinduna Makal Makaki, Kongjang Sanction, and Hanafondoki, Magna. Makataraduna, Haying Sanction Gadoriba, Kongjang Asida Civil Society Organization Kana Susar Yabi Uhana, Apple Toki. You Taibashi, Hatriba, Shiriba, Nariba, Tauribache, Karamaita who got Panjige Highway Wapam to the Mada you are Lakanda, permission, Piraga or Hangani, income Lakani, Hibado, income Lakana, Tiny, a coin of Paling, but an Akoilam, the Jig talk was saying, Dum Chaji. Putting one Palakana, Kadino, you Amalai, you give permission Piraga, to be Madalaka income do not income the Koisajan Indre. Akoi Manipura, you Sungbagi, permission Piba, Yaroi, have a Koi Kangre, Aduki, Ona Tainabata Karibumba, Lakadoriba, Tankulum doi, Assisida, Manipur Gomez, and Assembly the past of the now, you on Bagi Amadi, you Sungbagi permission, Pina Nabugita Bill past of Gone have a say, Masiki, the Ona Tainabata Lakana Binze, past of Raba, Akoi Pisamas, the Lem, the Sungtok toy. Lakliba July Kolumdo the Pamgador Manipur Legislative Assembly Nongzumi Famgi Aroibunamida say Manipur University Students Union Musuna Tugaigani and Lautokre Luenana Manipur University Watoga Sikamarilena Musugi Kongjang Singda Sagot Kiba Loop Sing Taram OE Adobo School College Ki Mairo Sing Tinjin Manachingba Mairo Sing the Sokpayab Tawong Sing Taubidan Basu Musugi Maikadi Apple Torakli. Ngase Manipur University the Laiba Musugi Office the Paumi Singa Unaba Madalubasigi President M. Diamond Fondor Kibada Numit Yankai Matoini Surab Musun Changchileba Kongjang Asigimatang the Ngasi Fam Kiba Assembly Mifam the Karigumba Wafam Kanarakatra Hana Kalubane Adobo Watoga Sigmatang Kana Davasi Laivak Tivane Maramaduna Lakadar July Kulum Doigi Assembly Mifamasi Tugai Naba Musun Shem Sahab Loire Masidamiam Sogat Puhana Fondoraki. Loinana Nasi Musugi Conference Solda Manipur Lady CSO Singiluching Bayauna Musuga Mifamama Famduna Musuna Changchilapa Kongjang Singda Civil Organization Singshu Amatuina Saugat Pine Waref Nakrehana Diamond Makataraki Nakalam Romda Manipur Gimiamna Musuna Changchilapa Kongjang the Saugat Pira Pubulu Basina Tawimal Kang Utkibagalana Congress Party na Yawasida Saugat Poina Manipur University the Laklamba Duda BJP na Howdy Yawasi Congress Party in Chindun Hawan Banihabi Mawonda Wafam Kaya Tamlakwas Laibak Tibane Watoga Shida political Gweb Kudong Chabal Launaba Hotna Bigan of Hinasu Magna Makatarkli. Mahiroi Sing School College School na sing bapik pa ngang sing tamil school ado college sing da makhoi gi mahima sing da kai sabsana thon ba sidi mari laina ba khoi bu mateng pangberi ba student organization aduga tongan ba student forum lairi sing asida asigum ba sidi amtang khanna biraga handok pina ba appeal tawjari monsoon session han phamba sida lairi ba Manipur University gi yamna luru ba issue se ukhat pi duna khanna nei na ba gi tanja du lawda ba gi masa ma khoi thengnajare loina na tongan ba lairi ba khoi gi political party sing na hari wafam asing matang na pukhalakanda akhoi assembly asida akhoi ware ama lorok tabana maram orakanda lakadori ba akhoi mathangi sitting haja batare koi monday numita phangdori ba mathangi sitting asida di akhoi Manipur University Students Union gi maikai dagi akhoi Manipur gi lairiba akhoi support tawbiri ba prajamyang loina rakanda asigum ba mathangi sitting ase akhoi thugai jaragani haiba wafam asima ngasi lakpiri ba akhoi press media gi kuthangda mayang mathang phondok chage Manipur University ki issue ka mari lenana status de lerebe school sing boycott tawkibu wafam lenga ka sinathu matham handoktuna mahiro singbo larik tamal lohaina higher secondary school ki mahiro singi apun maluf na khongjang changsin krai mahiro ki apun ba lup ki volunteer sing na Kangla Western Gate mamang fob laktuna school thong lo duna leiba se athu matham da hangdok pio Manipur University ki wathok ase athu bad loisinduna status da amuk hana academic atmosphere hanjil lohaina demand tawki Kongjang Sangchiliba Mairo Singabo Johnston Higher Secondary School Gate Mamang Tamna Taktoki Tungda Mairo Singaduna Johnston School Gate Mamang the Dharna Famki Atu Matamda Manipur University VC Professor AP Pande transfer Tawamadi boycott Handuk Pio Mairo the Kut Thaba Yaning de Mairo Punsi Kaluhana Thaba play card Kasu Sijinaki
Manipur da leriba college school sing thong lo bajna akai ba like tam akai ba am piri asina maram moega khoi like tam phang da tungi pusida am na kai ba pi kan eduna atu matam da boycott se hantok piduna MU gi wathok lo silo mahiro sing like tam phang han bi hani khoi MU gi je khoi han to mamang to ba moi agitation sing ji yaw selakte adu ba khoi na ngasi yawrai basina satra da khut tha ba hadi satra khunai hargadi MU gi satra katana satra na tebo ko hadi leriba satra khoi solo phaje sigi nungai ta ba adu ge MU gi wathok sina maram oraga Manipur da leriba satra school khodi ku mai tama phang da sarang na ba khoi de pohon bajina di pohol lak bajina maram oraga ji MU gi satra khakta natana CDA secondary level da leiba satra khoi ju sidi yaning de akhoi bu mai tama phangan biu ha base akhoi haibam thoi Reformist Students Front RSF की boycott की खोंजंग हंदोक पियो हाइना All Manipur Recognized Private School Welfare Association ना तक्षिलकली Manipur University की वाथों का मरी लेना ना Professor पांडेबु मफम दगी लौथोक त्रिबु फाउबा Manipur पुमद लेरिबा माहिलोइसंग सिंग द boycott की खोंजंग संक्शन नबा माहिरोइ लोबस न लौकिबा फिरेपु हंदोक नरबा तक्षिलदु ngasi measure खुल द लेबा Manipur Press Club ता पांगथोकी पाउगी मिफम मदा Private school sing apunba lubasige secretary Laisam Zoina Fondor Kibada Watokasiga Mari Lenana Manipur Pumba the Changchilib Kongjang Singda Lubasigi Makada Ladiba Mahiloisang Sing Sarugyadun Lakli Makata Nasu Yakigane Atu Madam the school singers and Watokasida Solidarity Utuna Kolauke Alum Nabasu Sem Sana about what if Nare Tungium Oigaturu Mairo sing Takpi Tamibagi Tabakta Akaiba Pibigan Hibasi Lubasina Mamang the Gitakna Dona Lakli Wafamane Boycott Ki Kongtang Handok na Fongdoki Amaromda Vosem Gimak Semdok Pamadi Wana Piramagi Watoka Lady Basiki Matang the Paladun Mak Namakata Kibada Watoka Siki Waro Sinamapur Naba Nintina Sem Saraba Tongan but demand Kaya Yawa memorandum Atu Matamda Langakima from the Pishil Lagan Yamade Mari Lenabasingna Atu Matanda Bosem Chairman Ama Hafiduna Board Asida Madam Sadabu Watok Sing talked about Hona Biu Hanasu Apple Toki Akoi mamang dasu All Manipur Recognized Private School Welfare Association na leibak miyam amadi tongan ba loop sing da akoi na haji khiva lei madudi tongan ba loop singi tongan ba demand torku matam da mahiloisang sing da ayat akai pibi dana akoi tongan ba akoi moral support adu uchage haidana akoi na haji khiva lei normal class di ayat pa akai pibi ganu angang sing asina school kabada amadi school sing asina school hangbada Ayaba PBU Haidana Reformist Student Front Yamaikaida All Manipur Recognized Private School Welfare Association Thamzari Manipur University ki wathok asigi matangda lamdam asida thoklib charang nabasi University asigi VC wadiba Professor AB Pande fam lauthokpunatana waroshin purup ngamloi haina Ethno Heritage Council Harry Kon gi cherol mana khangalakli loinana mairo singna democratic oibamong na sanction kiba kongjang singda police na sathakiba ka hem thong adubusu action law kiba loinana miyam gi hawasi pandam phangdre fawa sanction lakpa matamda Harry Kon ama fungfan sagat kani haina su cherol asina makatarakli WhatsApp amadi Facebook na singba social media platform singda tonga amadi anti social oiba message sing sandoktuna peace amadi communal harmony kai tharaktuna lanai amadi miyam gi lanthum amadi punsi mang mathaudok sing thorakpa yabagi akib laibadagi Manipur pumbada mobile internet sing ngase ayukta gi hauna thing lehana special secretary home KH Ragumani na thokpa cherol amadi khangalakli Aranva information sandok thingduna law and order ki fibam ngak thamnan nabagdamak miyam gi interest khongthang asi lokalakibani hari temporary suspension of telecom service public emergency or public safety rules 2017 gi rule number 2 gi makhada voice call natana telecom service khudimak thingna naba order asina mobile service provider khudingmak khangalei mobile internet ki athing ma se ngasidagi hawragan mit mangani Sathagani Hana Cherola Sinapalli Musuna Kokipung Nifunipan General Strike Sogaladuna Narang Numidang Infali Bafum Kiada Mairagi Rally Chatkre Yamlaba Miam Singh Lakshanar Bahona with the police and Tiargia Sel Kiakap Ki Kongjang Loising Nasu Police Tamna Nungamadi Nauri Kablaki Nakalani Marakta Asogapan Yaunaki
Manipur University ki VC Lautu Waina Manipur Musuna Kaukiba General Strike ki Loishalamdai Pungpum Naksit Laba Numidang Pung Taret Makairom Taba Dua de Haurga Hingdongai Pung Taranito Helak Fawda Infali Mapum Kara the police Amadi Kongjang Lois Gemarak Tier Gias Amade Nungi Awai Ukum Taunaki Mafam Kada Lambida Nung Uwa Pasinba Lambida Ligi Togaiba Tayar Maitaduna General Strike Asbu Mafung Fana Sawatki Infal ki Sinjamai dagina Kanchipur Manipur University Gate Fauba Amade Uribo Kangsup Lambida Police Namasing Yam no Batia Gas Sales Sing Kapki Narang Midam Puntaren Makai Helakwa Adwa de Hauraga Tidim Lambi Infal Jiri Lambi Uribo Kangsup Lambi Amade Indo Burma Rota Yam Lambiam na Kuta Maira Paiduna VC Pande Lauto Long Live Manipur Mairo Punsi Kallu Hana Kolau Kaya Lauduna Kaisam Thong Kaisam Pat Thong Waheng Laikai Samu Makong Amadi Sinjamai Tamna Tongan Ba Maroiba Lambi Singda Rally Kaya Laknaki Pamna Todok Toktan Police Namafam Kada Aknaba Section Taurang Sing Lokatki Uripo Kangsup Lambida Samu Makong Tamna Laki Rally Aduna Overbridge Makong Yorokpada Kongjang Loyamada Police na akamped Nganglai Haiba Wahodagi Miang Police Kagi Marakta Chow na Mukna Toki Miam na Veriket Nam Kairak Padagi Police na Irang Nam Tan na Bahona with the Tear Gas Sale Singkapki Indo Brahma Lambiki Sinjamai Dagi Manipur University Gate Faubugi Lambida Hena Akan Makongjang Sanction Ki Miyam Nung Tarak Pada Police Gari Mingshel Kai Ki Nakal Ani Gi Marakta Saw na Kutok na Ki Nakalamromda protest sathav matamda democratic webamongda ayuk nungthil gi matamda sathaviu haina Manipur police ki IG clay khongsaina lebak miyam da apil tawrakli musuna changchile khongjang asiga marilena na ngarang numidang Imphal gi tongan mamafum kayada police amadi khongjang loi singa gi marakta thokiba muknaba singi matang da sengdok laduna ngasi Imphal West police station da paumi singa unaba amada Clay Kongsai Maka Taraduna, Angarang Numidang Imphal Mafam Kiada, Ihawasiga Marilena, Police Amadi Miamga, Muknabada Asokapan Kia, Yau Kiaba, Libak Tibane, Police ki Matau Wasi, Miambu Soan Benate, Tokri Todok Singado, Protest Tori Singi Marak the Palm, the Bichak Sinjinaduna, Kahen Tong Casa, Tarakpan, Madam Oiduna, Ohen Kibane, Police na Atamna, Miam Sokna, Bohona Kibanate, Miam Iho Marilena, Protest of Matamda, Marilena Sing the Ayab Lobirga, Democratic Webamawonda, Nungamadi, Naurina Chingba, Sijinadana Chatavio, Ngarang. Maktada Sinjamai Maikida Lambida Tauri where and Chingbating Duna Miam the Kudong Chadabaka Tohan Batanatana Asokapan Fabu Yau Kibakalunana Police Gari Togairak but the Chingbaka Toki Lakre Masi Tobiganohana Fondoraki Nasik Paugi Mifumaduda Manipur Police ki DIG Range 1 Jayanta Imphal West ki SPK Mega Chandra Imphal Nakpigane Imphal East ki SPK Mega Chandra Imphal West ki SP Haubizam Jogesh Chandra Nachingba Makok police officer Kiasu Sarugya Kibakalonana Police Amade Miam Gimarak Afamari Liner Naba Honabada Miamna Lahoning Taudang Kiasu Fongdok Naki Amromda Mobile Data Service Ting Bagi Matang Sengdok Laduna Clay Kongsaina Kongtangas Status Law and Order Gifibam Yengduna Tonga Sandupa Ting Nabapandam the Paikat Panihanas Tamlaki Any protest of Gahapakanda, it should be done democratically. And permission lobby, the daytime ta sitting protest or resu, ama or resu. So long as we government designate over silent zone not about the jaga that they don't loina permission yaw not over my amalabani, when I appeal to the body, Madum was to one ninge. Carino had a ngarang nang the soup, Maru in a single line the soup, Kanghodana, Tori Gumba, Wire Gumba Tingaga, Chatok Jasin Toba, Prajagisu, Sopan Leba. Aduga Madugi Maramna Sopa Akoi Laire, Akoi police case, and also locally. Even press ki midagi, me power manhandle Tauraga, Toba Kesulay, Adu Hatang Natana, Akoi police garida, two eye Bokusulay. These are the things when a zoo hinge in a suhaning day, when a high reversing day, when Uba, when a Kangma Mayamni, Ate in a Suler and Bayai. Manipur University ke Vice Chancellor AP Pande mafam lawthu waina musum de mairoi luptaruna sawatuna amade Manipur ki organization kyana mating pangduna changchileba khongjang asida All Manipur Art and Culture Students Union amade Integrated Youth Development Organization IYDO nasu mapung phana sagwali hana fongdorakli
अमरोमदा माइरोई सिंगना चंगसिलिब खोंजंग असिबु सौगतलदुना लिलोंग म्युनिसिपल काउंसिल की वार्ड नंबर 1 की काउंसिलर इमरान अहमद बीजेपी प्राइमरी मेंबरशिप की रिजाइन तौर हैना काउंसिलर सिन थोप चिरोल अमदा खंगलकली लोनन मतंग स्वाइदा ब्रेक अम लौजगे ब्रेक मतुंगदा इंडिया लेंगांग अमसुंग नेशन आईएमएन की वारी सानरिबा अमदे वॉर्डर पिलर नंबर 81 लमदम असिगे टेरिटोरियल इंटीग्रिटी दा सोलक पनतना लममंगन में यारोय हना मणिपुर मुस्लिम वेलफेयर ऑर्गेनाइजेशन फोंदोरपगी पाव लोनना मणिपुर मदे मालेम की तोंगान तोंगान ई पाव सिंग पुदुन लाक्चगे इंपैक्ट न्यूज पु मिगेंग तादुन लेबियो ब्रेक मतुंगदा मयाम अमुन तराम नोक्चरी लोनना बुलेटिन से मखाता पाव सिंग मियाम पिजरी Manipur Muslim Welfare Organization MMWO na India lengang sung nation IMN ki wari sanariba made water pillar number 81 na lamdamas ki territorial integrity the solok panatana lam manghal labade India lengak na jun tarani pandagi hen kan khongjang barton tawbuni habasi ningsing da bani hana akan bo from thamlakli hata da lebe association asigi office ta paumi singa unaba mada association asigi president Abdullah Pathana India lengang sung nation IMN ki wari sanariba seda Tokaiba Territorial Council ama lingnan nabagi wa ngang bahongarakli lamdamasigi ngamkai kabi yabu wafum laklabadi association asin tumina laithokloi sayid nariba border pillar asi waro isin purak nan bahona bagi mahuta India lengang na sayid nadi haiduna tumina lesin yaroi fongdoki Manipur University ki BC lawthu waiba wahawda hawjikti mairoi kya aso open nangle University ki mairoi oja istabam sung miyam yadraba BC asi lawthoktuna Tijinbagi mahuta thayai na thamli basi karigino habi wahangsu pathan hanglakli political background laiba mioi sing natrabadi Manipur University ki BCC oiba yadabra Manipur ki mahiroi sing ki mahiroi khunai academic atmosphere to gaina ba AP Pandya sibu id Manipur University BC oina thamakhibra habi du sing na budune ba koi MMW na asi phawjari ba naga ki framework agreement da kari yauri bano habi si miyam da khangan biu ngasi bo khangan da bi lai ai khoi honorable CM na so masi khanghan na bagi damakta central government da yamna kanna haijaba amasu yamna kanna taksan ba matangai phadaba leiba do ngasi phawu tawbidri male Asi ngangpai se pune de lobadi tok imphal leiba mi pu yaudabi yauri ba sing ngangpai ki saruk sing barmis singa Manipuri singa masida thina nabagi hidal agenda ama the government of India na haidiba border ki issue sida interest lawroi haina lawdra hai Manipur Commission for Protection of Child Rights Government of Manipur na thok cherol magmatung ina July 15 adalamboy khonang khong da leiba Trade and Expo Center Imphal da pangthokani toromba Model Child Rights Mela adu leiba ko irang asin maram oiduna matam kaktana yai thok lehana khangalakli Lalol itiki lamda achaw thodang lawgon hana India lengak na more da sab integrated check post ICP sangadringai da lambi thongi phibam soksilakpana ICP ase matam kuina Salai Yarodaki Pibam the Lady Indo Myanmar Ngamkai Paring the Lady Ba Post Ase Union Home Minister Rasna Sangagan Hadun and Dona Sen Sajankiba Post Ase Tari Balambi Sing Fibam Aduki Matik Sokle Indo Myanmar Aniki Martala Lolitiki Lamda for Mari Tamna Pandamda Manipur Lengang Saki supermarket multi-story shopping mall Nuching Sing Sangarabamatung Asifa Season of Kangana Lady ICPS tar lambi sing amade bypass lambi sing phibam solak padagi lambi aduda sab thong makhong gi lewak sing su kintha khibun maram oiduna zaka ani pan gari khaktamak satpa yabi gi phibam da leiri hari Hauzi status ki wari batang du lai ta da fi masri gi yeng du na yai thok tu na lakpa yaripok thambal no market cha ta final festival gi makhata saruk hayeng July 19 yam de hangsi July 19 da pang thok lagani hana development organization andro kendra na khangalakli sakhang daba lalhobuni chingna singna more town le yum amada vom pokai han badana tana nomai kapsilam gi thawong bu yanin do phong do tunanga si tongan tongan mafam singda wakat mi fam chathakre thaudok sing ase sathariba Saliba Thasiki Hokiba Tarahundogi Nongalam died the Tokibane, Wakat Wifamado, Cookie Women, Human Rights, Chandel Amadi, Technopol Sindra, Technopol Amadi Chandel District, Palel, Molnoyam Sung Sugnu, Sero Lamkai, Court Soifai, Cool Satakibane.
Amaramda thawong adupu pangdaba terrorist ki thawong ni haduna thadaw students association ki serol aman akan mamong da yaning da fongdorakli serol sina makata na hai thawdoga sida chenaba khulai paiba sing more town dagi matam chupagi oina takthokiba awab tarab imung sing aduda sel gi mateng pangba loinana lengak maraleba sing athu matamda faduna cherak piu haina lengak ki mafam da demand tawrakli Karing talib demand sing asi thabak to onthok dab tarabdi makha tab khungjang sing sanction na basem sare hana su khangalakli ngasi dagi tha anirom gi mamang da ana laing loiduna doctor na disas tawkrab su ana laing da sangki ba hidak lang tak ki sel pithok pak ngam dabna maram oiduna hospital da adumak lerak ki ba miyoyama tengbang khol ko wulu famagi mateng na mayum da halan krai Nongmagi waiba afang mathabak suduna imung manung puram kha nongpok sanjen bamdagi en vovi thaum nonggi mamangda udagi taraktuna ye thangma khong gi faigan gi saru tek padagi Jenims hospital da laikat narkibane layang rabamatung da sayes gi me tha da doctor nama pu yumda puthar na bakhangan ki nongmagi afang mathabak surga chaba imung oibana hidak langthak leibada changki sel sing puthok ngamdabadagi thani henbagi matamasi mayumda haning upai leitabana ma ki laiminari batai anaba sing mateng pangduna made wari watai taunaduna awa ana kauthokna ba honaduna lakibane ma ki wari asi khanglaba matung leitalaira sing tengbang tawriba tengbang khol hariba lubasina ma ki ana layeng hidak langthak leibada changki balu sing yangkhai taruk khushinaduna mateng pangkibane Lubasigi Tommy Singna, Senkai Tonaduna Amasung, Ka Sanjin Leba, Model Village Ama Oriba, Langai Mapu Nalupalising Taragi Mating, Havlak Paga Punsinduna, Ngasigi Tengbangasi, Pang Kibane. Makatana Awana Tarabu Singda, Lubasina Lepalaitana Mating, Pang, with Tabuk Sataki and Hanasu, Lubasigi Tommy, AK Ovit Nafondoraki. Committee on Observation of World Hepatitis Day 2018 Sinduna Tham Chumna Chathagadaba Healthy Liver Festival Ngasidagi Haukre Community Network for Empowerment Kon Max Amadi Vavina Diagnostics na Mafungay Bathodang Logduna Pangthok Festival ase August Kun Fauba Pangthokani Festival ase ki saruka moina poster campaign quiz competition workshop amadi talk show na singba thauram kyana mapungoi basakam oigadori Festival ase ngasi hautokpaga mari lenana media briefing ama piraduna festival ase ki organizing committee ki convener RK Nolini Kantana hai status da hepatitis B amadi hepatitis C Nabagi chang si yamna wangli festival ase ki saruka moina viral hepatitis B amadi C loinana yamna khudung thiningai oidaba laina ase ki matangda miyamda awareness amadi testing loinana treatment ki matangda khanghanna ba honagani festival ase na lenga ki maruoiba policy makers singbu sensitize tawduna status ki oiba hepatitis B amadi C ki oiba policy semana ba honagani haina fongdoraki Handak ki theme se koina phangna bagi damakta sangsal gadoriba keno campaign asida koina tongan ba activity miyam da awareness hengat na ba hepatitis B amadi C gi matang da koi awareness amadi screening camna chingba de tongan ba NGO sing da koina training piba adagi di Manipur sida hayang hepatitis C treatment rollout tawbagi hoji government gi planning leire pipeline da yamna athuba matam da implement tawrani hariba treatment as implement tawrakpa matam da uniformity ma purakpa yana na bagi damakta standard of procedure ama puthokpa gi consultation singani at the same time akoi school gi angang singi marakta su quiz na chingba sillaga mayam da hepatitis B amadi C gi awareness hengal na bagi khudong sabam law na bagi damakta sinjaba manlong campaign ni CFNP digi sangai pro leba Godam set number 4 gi storekeeper gi firm lawthu waina handling labor singna haukiba July 8 dagi thabak lepagi khongjang sangchilakpu ngasi fawba mari lenaba authority na miyeng sanglak tabada CFNP di Laborers Welfare Association chirwala mada PNW fongdorakli loina mari lenaba authority na adhu matam na miyeng sangduna action lakotrabadi akan khongjang sangchilagani hanasu chirwala sinema khatarakli Jawaharlal Nehru Manipur Dance Academy ne sinduna Rath Yatra Kang Kumhai gi thoram ngasi pangthokre ngasi Dem College Complex the Leba Dance Academy si complex ta Kang Kumhai yadu pangthokhi
Kang kumai asiga marilena ngalingai matam dagi leraklaba fajakraba culture chanabi amade jago isai kyabu yokhanan bi wakhalol academy sin sinduna chai khudingi kang kumai asi pangthoktuna lakhibane ngasigi thoramadu sarugya khiba Padma Shri fangkraba S Thanina hauzik Manipur da pangthoknariba kang singbagi kumai asida mamangaida Satnaduna laklaba sana pathap sing mangsilakpa made miyamna kang kumai yawba hantarakpa sida nungnang phongdoki loinana Jawaharlal Nehru Manipur Dance Academy gi Vice Chairman Professor H Tombina kangi kumai di yawriba fajakraba chana pathap amade Zagoi isai singasi documentation tawduna ningthina thamduna hawrakliba naharol singda amade tungda lakadaba mirolda khangnabagi wakhalolda kang kumai asi pangthokpani hana phongdoki ngasigi thoramada khubagi sayamade Zedeb chongmana chingba kayasu pangthokpana thoramadu buhena masak thohanki khongi chimpha sum ayam sumai to pali sumai to pali ne wai wi tam pa sa thare pa khongi literature ki jeram de bodo maduni yang khongi pen da ba khongi mai to se khongi award pe se khongi I na pha record ina le ho de ba ada sumangile ada hujik ti tasingna muthiwa yabagi film bawla abale hujik ti kumai je tuman mo ye kumai le sathal ka kumai adna masde khoi lerem ba angi tawan nungi wai bo wakhal me am sigi khoi yam kupna nei na ba am hene phajana report to bi ba yam darkar hore Hauze Manipur thokliba Manipur University ki Vice Chancellor Lawtho Waheba Wathog Indo-Myanmar border pillar number 81 Manipur gilam kilometer ahum sangchinuna yungsilapu Wathog loinana Indo-Naga peace toki Wathog singa sig waroisin purunaba made miyeng sangbinaba Manipur gining thau laisem sana jawbuna laibaga sig Prime Minister Narendra Modi da se iduna khangan khrahana cherol mada khangalakli government ke school singu miyamna pamnaba school ohen Sihaiba Pauzil Galoinana, Konthojam Kendra for a Change na Social Service Camp Ama, recent Higher Secondary School Sagol Tongba Infal West Pangtokre. Camp Sida Maruene School Gate, Entrance Gate School Campus, Toilet Amadi School Garage Lunan Sengdoki Amade, Uchar Kasu School Sigi Campus Man Thaki. School Subuhena Faganaba, Lengang Nasu, Yang Changbi Uhana, KK for Change na Apple Torkli. Students Union of Kanglei Park Suki Omlak Suba Manipuri Aribalon Kanglei Lon gi Wahantok Sangdam number 2018 July Kudma Thoi the Pangtokani Han Torambado Hauji Wadiba Manipur University ki Wathok Asinamaram Oerga Matam Kaktan Yetok Lahana Sukna Tokachiro Lamada Kangalakli Hauzik Nasino Mugesanabi Pauda Yankai Mapan Suba Infal West District Level Suberto Mukherjee Football Tournament Ngasidiki Pangtok Haukre District Youth Affairs and Sports Officer Gimyang Makada Kumalampag Artificial Turf Ground Pangtok Tournament Ngasi Haudokpaki Thoramada Infal West District Youth Affairs and Sports Officer NG Motilalamade Infal East District Youth Affairs and Sports Officer Y Boni and Lamdamasi Masaknaidaba Mioy Kiagalo and Saruyaki Ngasi tournament si hanu sana ki under 14 ki match da Greenland Academy Paubitek na tournament si sana kanglon ngak tana sana ru bagi damak tournament si busin lang li beseng na khata na tournament si da sana yahandana na bagi warif loki lona na mesa si da awang lekin ti abi high school mesa si mai pak le han ayab piki tournament si ngasi sana ki under 17 boys ki an match ta Nilamani English School Mayang Infal na Model High Secondary School Khamnam Kaithelu Panjal Ahum Sinoda Anisuba Mestana HRD Gari na Konjang Lekai High School Panjal Ani Yamada Mighty P Kibugalona Ahum Suba Mesta CT High Secondary School Mayang Infal na Comprehensive English School Panjal Mari Sinoda Mighty P Bangamki Knockout Best Tachariba Football Tournament Sida Sahi Taramari Makada Leba Nupa Machagi Team Manga Sahi Tarataretki Makada Leba Nupa Machagi Team Tarukna Saru Yari Hayeng tournament si Makhatab match sing Sanaragani.
Cyclone Cricket Club Thangwaiban Anisub MCA T20 Luang Pokpa Trophy semi-final changkre ngasi Luang Changmum Leba Luang Pokpa Cricket Stadium Sana Kiba Cricket Tournament sigi ahum suba quarter final da toast ngam kiba Riyang Star Nagamapal na betting hana sana duna mesa sigi api over kunda wicket mga turga ran chamasum na mapan lo ngam ki ininga sida sarthak na out within run nifuma thoi lona jain tana run kuntramari lowki Ining asida Cyclone Cricket Club Thangwaiban gi bowler Homendro na wicket ani lawungam ki mesa sigi ani suba batting sana ki Cyclone Cricket Club Thangwaiban na over tarateret ke ball ani da wicket ani khak turaga mai pak pagiran chama taradu lawduna match ache wicket ni pa na mai pak pangam ki ining asida Cyclone Cricket Club Thangwaiban gi batsman Akshay Kumar na out oidana run kun mapan loinana Gapal nasu out oidana run kun lawki Ngasigi mesa sida wicket amagalona na out within a run kun mapan loki ba Cyclone Cricket Club Thangwaiban gi all rounder Akshay Kumar man of the match taki Manipur Cricket Association sinun chatareba cricket trophy sida team kun saruk yaduna league match sing da athoi hen tanaki hayeng chatareba cricket tournament sigi aroiba quarter final match da PTRC pass hoy amani traw kwa ka thel ani na sana bagalona na tournament sigi hayeng nungthil sana ga da an semi final da Gem Khagim Pali amasung model club singa makha anina lamba tawnargani National Masters Men and Women Powerlifting Championship saruk yargudaba Manipur gi Master Sanaroi Singh da uniform yenthokre ngasi ilam omlekai lerek achobada laiba community hall da uniform yenthokpug achamba thorama da All Manipur Powerlifting Association ge secretary NG Thoiba madi association asig advisor E Dolendro galoina landamasi masak naraba miyo kyana saruk yaki thasigi kuntarukta gi kunmapan phawba Kerala gi Kozhikode Stadium na pangthok ko National Championship asida Manipur gi tongan masai singda laiba Master Kanglup ki nupa sanaroi nipa na bade Master Kanglup ki nupi sanaroi kun punna sanaroi kun nipa na saruk yagani tha sigi kuni thoidagi Imphal thadok ko khongchada sida en Susilana team coach loina oina ki Rosida ga loina saruk yagadori lambi thongi fibam fatabna maram oiraga Manipur gi team ase Imphal gi Kolkata fawba flight tongdu chalabu matung Kolkata gi Kerala fawba train tongdu chatkadaba khongchat asida faisa yamna changba maramna sanabu yokhat piriba lamdamasi gi miyamna mateng khara panghanning gi wafam kaya sanaroi singna thamlakli Aikoina weni tingi pawani tingi damakta Kerala da sakadori bese aikoi yamna wana ahalaman oina paisa ahal ngakani adigi paisa gi phibam da su yamna wai sarkar gi bateng ju pami adu lambi thonga sina khudong cha da binina flight ta su chagadori masa isa na paisa putho ga chali bese Manipur sarkar gi oina asport department gi oina pawani tingi oina mateng kitang pangbirabdi yamna nungai jani lambi gi mawong yangaga train ticket ka urba matungda lambi satpa yararoi haidana flight ticket kapchare akoi kunthra chatkadori sigi paisa se suki matik yami adubu sarkar gi mapi mapa oibir jingbajina mateng kitang pamjai adubu yaragadi kitang pangbirakna baina ninsingjari Mayang Imphal Khuman Youth Association sinduna ngasidagi hoduna thasigi kulumdoi fawba chathagadaba ahanba led Khumuzam Amutombi Singh Memorial State Level Men's Open Volleyball Tournament 2018 haudokre Mayang Imphal contract leba Khuman Mini Stadium da hoki volleyball tournament sida team tare na saruk yari hanagi works minister Dr. KH Ratan Kumar na sponsor tawriba tournament sigi ngasi haudok punumita MIKHYA Mayang Imphal amadi YMDO hairangoi thong lamba tawnaduna sanaki Mesa sida MIKHYA na YMDO bu first seta tara kunmanga second seta kunmanga kulumdoi third seta kunmanga kulumdoi fourth seta kulumdoi kunmanga amasung fifth seta taramanga taramathoi da maiti bpk tournament sida saruk yaki bahana gi works minister Dr. KH Ratan Kumar phongdo kiba
Wafamda Hauzik Manipur University ki VCAP Pande Lauto Wadana Mahiro Sina Sangshilaba Kongjanga Sibu Saugat Laduna Oza Haiba Se Mahiro Sina Laigumna Kanadiba Miwa Yamane Ngasi VCAP Pandebu Mahiro Sina Hauriba Ihawase Maki Asoiba Sing Adunani Asugumba VCSA Sender Dasu Statasu BSGP Lengak Laina Laina Sop Tawu Ngamdana Lairiba Se Lengagasi Aswan Masung Masigi Tawongase Kandem Tawihana Fongdoki Deputy Chief Minister Gai Khangamna Thoramadu Malelena Fongdokibada Lamdamasigi Sanaroi Singna Levagasi Damak Lori Taudang Adubu Masak Kangbo in Sports University Tamlakmani Adumapu Tabak Taubada Achan Mirai Naiduna Ngasi Faba University Infrastructure Sagatan Tamli Mamang Lengak Matamda Lampiduna Sana Hona Rabane Kangaudana Mafam Hongdok Laduna San Kangaudana Safam Hongtokuna politics Tauduna Leire have a wafam Fongdoki Nakalamrom da Manipuri Warak Leba Tangdu Leta film Masida Lamdamasiki Furip Kuding Mangna Kongpamsian Leminaduna Signer Kuding Mag Tengna Minasi Haren Sosu Gaikang Amna Makataki Central government पैसा लेकर ठोक ओरिब्रा लम्बा तो अलग तो इधर तो लो लाइन वही का हजम ना अतो पर चीनी पूरे तो हम से दिल्ली तो मसा तो से इसी को से तो विंडो है मैंने सरकार ना तो लाइक अथॉरिटी का समय हम से ना मणिपुर से स्पोर्ट्स की डेमोक्रेसी का मणिपुर से पावर हाउस की हर एक हैजर का ना हराव करना 100 crore yang tore kan hai sehi yang mani hau re phai phau pot hai ku ta pi da bu se chin da di hai ta hai khau ku na chin ga ku ma na da bu to se ma se na lo thiben Matanga sa bulletin se tension jadring mangwai na headlines mo na thamjari Numit ini cakap penong jumi kamu opposition kangguna niam gemayok terlebih mifam ni haiduna house tu mapan thokre yel humikan mudi bil yauna pun bil ahum house tu thokre Manipur Legal Prohibition Second Amendment Bill 2018 passed over yaroi natra berdemiami akan mengkonjang lakukan dengan kai dua pun over yaroi kenihana keadaan ciciluan kami Lakliba July Kulumdo the Pangadoriba Manipur Legislative Assembly Nongzumi from the Aroiba Numida say Manipur University Students Union Musuna Tugaya had a lot of rain. Langak na MU ki wathok loshingina school boycott tawbi kongjang handogan biyo hana school ki bahiro singna kongjang sanchin kre school oja singna si boycott handogan biyo hana handok biyo hana reformist student front takchilakli amasung social media platform singa tokna amadi anti social web message sing sandurukna loy model akaya ko polokna naba Manipur Langak na mobile internet service ni pangan